ꯏꯁꯣꯔꯅ ꯄꯤꯕꯤꯕꯒꯤꯗꯃꯛ ꯒ꯭ꯔꯣꯁꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯈꯪꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯈꯤꯕ ꯕꯥꯏꯕꯜ ꯃꯐꯝ ꯑꯗꯨ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯖꯣꯟ ꯆꯦꯞꯇꯔ 3ꯒꯤ ꯋꯥꯔꯁ 16ꯁꯦ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯤꯕꯤꯔꯦ ꯃꯗꯨ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯅꯕꯅꯤ ꯊꯣꯛꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯥꯔ ꯉꯥꯛꯇꯪ ꯑꯣꯖꯥ ꯇꯧꯃꯤꯟꯅꯁꯤꯀꯣ ꯍꯣꯏ ꯋꯥꯡꯊꯣꯔꯕ ꯃꯇꯤꯛ ꯃꯉꯥꯅ ꯊꯜꯂꯕ ꯄ꯭ꯔꯚꯨ ꯊꯥꯒꯠꯆꯔꯤ ꯄꯥ ꯅꯆꯥ ꯑꯩꯅ ꯄꯥ ꯅꯍꯥꯛꯅ ꯅꯆꯥ ꯑꯩꯕꯨ ꯀꯧꯊꯣꯛꯄꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯈꯔꯗꯪ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯆꯥ ꯑꯩꯅ ꯍꯥꯏꯗꯣꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥꯒꯤ ꯁꯤꯟꯗꯣꯜ ꯂꯩꯇꯣꯜ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯍꯧꯕꯗꯤ ꯑꯔꯣꯏ ꯐꯥꯎꯕ ꯆꯤꯡꯕꯤꯌꯨ ꯋꯥꯍꯩ ꯑꯃꯈꯛꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯔꯊ ꯂꯩꯕ ꯏꯄꯥ ꯅꯍꯥꯛꯅ ꯅꯆꯥꯏꯕꯨ ꯀꯧꯊꯣꯛꯈꯤꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯗ ꯀꯥꯟꯅꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ Amen. ꯌꯥꯝ ꯍꯔꯥꯎꯖꯩ ꯁꯤꯒꯨꯝꯕ ꯏꯁꯣꯔꯅ ꯑꯆꯥꯕ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯁꯣꯔ ꯂꯧꯁꯤꯜꯂꯛꯄꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯄ ꯃꯇꯝ ꯐꯪꯍꯟꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯏꯁꯣꯔ ꯀꯔꯝꯅ ꯂꯧꯁꯤꯜꯂꯛꯈꯤꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯏꯖꯔꯛꯀꯦ ꯋꯥꯔꯤꯗꯤ ꯁꯥꯡꯉꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯨ ꯑꯣꯏꯕ ꯈꯔꯗꯪ ꯈꯟꯀꯠꯂꯒ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯛꯀꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯝꯗꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯤꯟꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗ ꯍꯧꯔꯛꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯏꯄꯥ ꯏꯄꯨꯅ ꯆꯠꯂꯝꯕꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯁꯦ ꯍꯤꯟꯗꯨ ꯙꯔꯃꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯍꯔꯥꯎꯕ ꯖꯒꯣꯏ ꯁꯥꯕ ꯑꯗꯒꯤ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯝꯕ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯑꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯣꯛ ꯃꯍꯥꯗꯦꯕ ꯀꯥꯏꯅ ꯂꯩ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝꯅ ꯈꯨꯔꯨꯝꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯃꯤꯕꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯃꯗꯨꯃꯛꯅ ꯈꯨꯔꯨꯝꯕꯗꯨꯅ ꯑꯩꯁꯦ ꯏꯪꯊꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯏꯪꯊꯕꯗꯤ ꯐꯪꯉꯝꯗꯦ ꯃꯌꯥꯝꯅ ꯆꯠꯅꯩ ꯍꯥꯏꯕꯒꯤ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯇꯝꯃꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯦ ꯑꯃꯈꯛꯇꯪ ꯂꯩ ꯃꯍꯥꯛ ꯑꯁꯦ ꯈꯨꯟꯒꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯝꯃꯤ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯃꯤꯀꯨꯞꯇꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯁꯨ ꯀꯥꯏꯅꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯅ ꯏꯁꯣꯔ ꯂꯧꯁꯤꯟꯕꯗꯒꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯇꯥꯟꯊꯣꯔꯛꯈ꯭ꯔꯦ ꯌꯨꯝꯗ ꯀꯥꯏꯅꯔꯒ ꯂꯩꯔꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯔꯛꯄꯒꯤꯗꯃꯛꯅ ꯏꯇꯩꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯈꯨꯟꯒꯤ ꯋꯥꯔꯗꯀꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯕꯅꯤ ꯏꯆꯦꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇꯏꯃꯨꯡꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅꯔꯦ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯕꯒꯤꯗꯃꯛ ꯆꯔꯆ ꯀꯥꯔꯨꯕ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯁꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯆꯦꯠꯅ ꯊꯥꯕꯗ ꯃꯥꯒꯤ ꯎꯆꯦꯛ ꯃꯆꯦꯠꯅ ꯊꯣꯝꯕꯁꯤꯗ ꯁꯨꯃꯥꯡꯗ ꯃꯥꯁꯦ ꯃꯀꯣꯛꯇ ꯏ ꯇꯞ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯀ꯭ꯂꯥꯁ 6 ꯑꯃꯈꯛꯇꯪ ꯇꯝꯃꯤ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯗꯧꯕꯒꯤ ꯈꯪꯗꯕꯅꯤꯅ ꯏꯆꯦ ꯅꯪ ꯀꯩꯗꯧꯕꯒꯤ ꯏꯁꯣꯔ ꯅꯤꯡꯉꯨꯕꯅꯣ ꯍꯥꯏꯔꯒ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯁꯦ ꯄꯥꯁꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯥꯏꯕꯜ ꯊꯤꯑꯣꯂꯣꯖꯤ ꯀꯁꯣꯝꯅ ꯃꯁꯤꯔꯣꯝꯗꯒꯤ ꯃꯥꯁꯦ ꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯄꯣꯟꯁꯔ ꯇꯧꯔꯒ ꯃꯣꯏꯅ ꯕꯥꯏꯕꯜ ꯊꯤꯑꯣꯂꯣꯖꯤ ꯇꯝꯕ ꯊꯥꯕꯤꯈ꯭ꯔꯦ ꯃꯁꯛꯁꯨ ꯎꯗꯕ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗ ꯏꯆꯦꯁꯦ ꯎꯔꯛꯈꯤꯗꯕ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯆꯦꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯂꯥꯛꯈꯤ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯏꯆꯦꯅꯤ ꯑꯩꯒꯤꯁꯤꯅ ꯃꯌꯥꯏꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 8ꯅꯤ ꯑꯩꯁꯦ ꯃꯔꯛ ꯍꯥꯏꯇꯥꯔꯦ ꯑꯇꯣꯝꯕꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯍꯟꯁꯨ ꯅꯠꯇꯦ ꯃꯌꯥꯏꯗ
manga suba dumaina oi aduga isiyasina nang ishor losiningbra na hai matam maduda wahang amakhaktang aingonda hangi aina ishordi phayadi hai mina phayadi haine adubu ishordi losiningi tan don thinba yade haibado ai adugumbagi khallaga aidi ishor losiningde adugumbay hairadi talli haina pakhum amakhaktang aina piki adudagi matam maduda aise adugi kuidana khara lairaba matungda aise 2022 sida aise salvation camp ama tatnanabagi dama aise thorang tobikre matam maduda Jesus na aikogi shibadagi hinkatkiba sigi damakta aikoina film amakhak kapi adugi yengba matam masida aina isi yumdagi tan thopa matam da so ay yawkiba aduga aina khalluriba mayam siga Jesus Christ na aikogi damak karbari cross shibiba aduga aikoina kari maramgi damak mahakna shibiribano aduga waba taina se mahakna kari gi damak khanglibano haibasida ayonda wangang do horakre film adu ubadagi ai matom khakta khutak aduda aise prayer toba hairak khre haitare ado itom khakta kapaga aise khonjen thokna kapaga prayer toba haiki kanagumba Christian khadi isho loksala tu prayer toba haiki hai ai khutak tu ai prayer toba hai numitudagi aina class isiana 6 tagi adumaina tawraga 6 7 adaida ai adumaina loksinbani aduga adumai kem yawlubadagi aina ai class 10 tamaba matungda isor nangi wahai tamge haibase aingonda khorangba amakhak leiraki matam madudagi ai kem adu yawluba matungdagi school da so ai ministry tawba hai adum wapau sandora khare adumayamna nang karen nabiba nang jisuna kano tawraba kolaba mayam imanabi miyamna karen nadi aduga khara leiraga aise aigi class 10 exam tharaba matung asida bible theology tamnanabagi damakta interview amakhatang adumaina kachen hai adugo aina interview do yamna live haina khalli karino aina bible pagtam damba yabra ka wakhanda ga khalli adu ai cherasu ka de aina isorbu sumna khatang gi khorang jaba amakha oibani aduga adudaida chatle mahamduda ayamana isor khangba mi miyam ama interview da longna nabagi thorang tawe hayeng ayukta ngasigumba tatkadaw chatle thungne adubo aina mayam je interview mathang mi chama khangadabada lishing ama interview sahum tamri lai adu mi khara khang khanadaw adu aise yamna kiba horakre matam adu aina isor ai nangi wahai tamba pame aduga aidi bible ju karino khangde adigi tarasu karaktaba misak am oi aduga kamaina ai interview du kamaina igadabono kamaina khungadabono na aina kapoga nungdang sida passing ayonda isona hanba uhunkiba ai uhunkiba numit aduni ai bible college asida ayonda interview sa tokanjida aina nungdang legi saksa de matam maduda ishor aije hayeng aigi singdo leitona na sidan nabi ai amna wari nangge wahai tamba pame ai khallan bio interview khallakte ai tamba phangroi habte khallubada ai nungaitre adudagi de aina prayer na tawbati nungdang da bible college sida aina ising amakhang lange haina torban sida leige aina yamna kiye ising se yamna sawe ipa aigi ising de amukta lan thopiyo na aigi punsida Jesus Christ as aigi mitchid ahanba uba limit mangusida magi masam lengjum yawraga adumaina tawraga phi angoba ama selaga lai wangba sida lei aina ipa yamna ki ising se amukta lan thopiyo aidi ising lan banga moi thanda lan bataradi tawdagrani amukta ising ati lan thopiyo haiba matam maduda isano pi nang karigi damakta wari ipa na tangkhai ma lelake nang na tangkhai ma lal o mayai sida ibani thengnarate aina khot sambaga nang du pubigani hai aina tangkhai ma lale mana tangkhai ma lalaga mayai sida ibani chana thengnaraga aina khalluriba do wang bada ising du khu khata yawbo oiram je kang ban yawra na harau na song khale ipa yam thagali aina lan ipa na athen ba mafong khangbagi damakta aina yam lubra khanrubani ipa de khangbani na athen ba mafong khangbagi dama aina athen bada jaga da puraga ai khu khate yaw halle tawju tawdre na ai je harau na song khalamaga nungala kanda interview tawe ai je atoki matik ai cheren tarak pasida
ꯃꯌꯥꯝꯗ ꯍꯪꯗꯕ ꯀꯣꯏꯁꯟ ꯑꯃꯈꯛꯇꯪ ꯍꯪꯉꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯅꯪ ꯃꯌꯥꯝ ꯇꯣꯏꯂꯦꯠ ꯁꯦꯡꯍꯟꯒꯅꯤ ꯊꯕꯛ ꯁꯨꯍꯟꯒꯅꯤ ꯑꯩ ꯏꯁꯣꯔꯒꯤꯗꯃꯛ ꯈꯥꯡꯕ ꯉꯝꯅꯤ ꯍꯥꯏꯅ ꯑꯟꯁꯔ ꯄꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯪꯗꯕ ꯑꯩꯒꯤ ꯃꯪ ꯑꯗꯨ ꯇꯝꯃꯛꯅꯅꯕꯒꯤ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯁꯤꯖꯤꯟꯅꯕꯤꯕ ꯃꯥꯜꯂꯦ ꯅꯍꯥꯛꯁꯦ ꯏꯟꯇꯔꯚꯤꯌꯨ ꯈꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯛꯑꯣꯏ ꯈꯟꯕ꯭ꯔꯥ ꯍꯪꯉꯤ ꯃꯈꯣꯏꯅ ꯑꯩꯁꯦ ꯑꯉꯥꯡꯁꯨ ꯃꯇꯝꯗ 16 ꯏꯌꯔ ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯑꯩꯅ ꯄꯪꯅ ꯑꯩꯗꯤ ꯈꯜꯂꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯩ ꯃꯪꯗ ꯉꯔꯥꯡ ꯖꯤꯁꯨ ꯎꯔꯝꯃꯒ ꯏꯁꯤꯡ ꯇꯣꯔꯕꯥꯟ ꯑꯃꯗꯒꯤ ꯑꯩꯕꯨ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯦ ꯃꯪꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩ ꯈꯜꯂꯛꯀꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯟꯁꯔ ꯑꯗꯨ ꯑꯩꯁꯦ ꯏꯟꯇꯔꯚꯤꯌꯨ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯣꯏꯁꯤꯡꯁꯦ ꯑꯣꯖꯥꯁꯤꯡꯁꯦ ꯃꯈꯥ ꯇꯥꯅ ꯍꯪꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯈꯟꯖꯔꯛꯄ ꯀꯥꯟꯗ ꯑꯩ ꯏꯁꯣꯔꯅ ꯑꯊꯦꯟꯕ ꯖꯒꯥ ꯑꯃꯗ ꯑꯩꯕꯨ ꯄꯨꯕꯤꯕꯗꯣ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯌꯥꯝꯅ ꯍꯪꯉꯛꯑꯗꯤ ꯑꯩꯅ ꯄꯥꯎꯈꯨꯝꯁꯨ ꯍꯩꯇꯕꯅꯤ나 ꯄꯤꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯪ ꯌꯥꯔꯦ ꯆꯠꯂꯣꯅ ꯈꯔ ꯍꯪꯉ ꯑꯩꯁꯦ ꯊꯥꯗꯣꯛꯑ ꯄꯤꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯛꯅꯐꯝ ꯈꯕꯔꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒꯤ ꯋꯥꯍꯩꯁꯦ ꯅꯈꯣꯏ ꯃꯤꯡ ꯌꯥꯎꯔꯛꯄ ꯃꯤꯁꯤꯡꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯝꯕ ꯌꯥꯅꯤꯅ ꯈꯕꯔꯗ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯔꯛꯈ꯭ꯔꯦ ꯌꯥꯝꯅ ꯄꯥꯁꯇꯔꯒꯤ ꯃꯆꯥꯗꯒꯤ ꯑꯗꯨꯝ ꯏꯁꯣꯔ ꯍꯥꯟꯅ ꯈꯪꯉꯒ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯈꯪꯅꯔꯛꯄꯗꯣ ꯑꯗꯨꯁꯨ ꯌꯥꯎꯔꯛꯄꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯒꯤꯗꯤ ꯌꯥꯎꯍꯟꯕꯤꯔꯦ ꯌꯥꯝ ꯁꯣꯜꯂꯦꯅ ꯈꯟꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯅꯕꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯈ꯭ರೆ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯝꯕ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯕꯁꯤꯗ ꯌꯨꯝꯅ ꯌꯥꯗꯕꯅꯤꯅ ꯏꯆꯦꯅ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯦ ꯄꯨꯊꯣꯛꯑꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯏꯇꯣꯝꯗ ꯊꯣꯛꯂꯛꯑꯣ ꯅꯍꯥꯛ ꯂꯣꯟꯅ ꯑꯩꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯑꯩꯁꯦ ꯆꯠꯂꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯕꯕꯥꯅ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯥꯝꯅ ꯊꯤꯕꯅꯤ ꯑꯗꯨꯅ ꯃꯤꯐꯨꯁꯦ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯕꯕꯥꯁꯤꯅ ꯅꯪꯅ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯗꯅꯅꯕꯒꯤꯗꯃꯛ ꯇꯧꯒꯦꯗꯤ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯪ ꯀꯔꯤꯒꯤ ꯍꯥꯎꯅꯥꯏꯒꯤ ꯙꯔꯃ ꯑꯗꯨꯒꯨꯝꯕ ꯅꯪ ꯀꯔꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯔꯤꯒꯤ ꯕꯥꯏꯕꯜ ꯇꯝꯕ ꯅꯪ ꯍꯥꯠꯂꯒꯦ ꯃꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅ ꯑꯩꯁꯦ ꯀꯤꯃꯟꯗꯅ ꯃꯤꯐꯨ ꯊꯤꯕꯒꯤꯗꯃꯛ ꯕꯕꯥꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯖꯥꯠ ꯊꯤꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯒꯤ ꯑꯩ ꯀꯤꯃꯟꯗꯅ ꯀꯥꯡꯗ ꯂꯣꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯂꯧꯔꯤ ꯊꯥꯡ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯛꯑꯒ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀꯥꯡꯗ ꯂꯣꯠꯂꯦ ꯍꯥꯏꯕꯁꯦ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯛꯑꯒ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯁꯦ ꯅꯪ ꯊꯣꯛꯂꯛꯑꯣ ꯀꯥꯡꯗꯒꯤ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏ ꯑꯩꯅ ꯈꯨꯠꯁꯦ ꯃꯥꯏꯁꯦ ꯈꯨꯝꯖꯤꯜꯂꯦ ꯃꯥ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯛꯄ ꯅꯪꯅ ꯊꯥꯡꯅ ꯌꯥꯜꯂꯒꯦ ꯅꯪ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏ ꯃꯥꯅ ꯖꯣꯞ ꯂꯥꯎꯅ ꯃꯈꯨꯠꯇꯣ ꯇꯧꯔ ꯊꯥꯡꯅ ꯌꯥꯜꯂꯛꯄꯁꯤꯗ ꯑꯩꯒꯤ ꯈꯨꯠꯅ ꯗꯛ ꯂꯥꯎꯅ ꯃꯥꯏ ꯃꯄꯥꯁꯤꯗ ꯗꯛ ꯂꯥꯎꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯅ ꯈꯨꯠꯁꯦ ꯗꯛ ꯂꯥꯎꯅ ꯉꯥꯛꯑꯒ ꯈꯨꯠꯁꯤꯗ ꯑꯣꯏꯅ ꯈꯨꯅꯥꯎꯕꯤꯁꯦ ꯄꯨꯔꯥ ꯑꯩꯒꯤꯁꯦ ꯈꯨꯅꯥꯎꯕꯤꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯀꯛꯑꯒ ꯍꯦꯛꯇ ꯎꯟꯁꯥ ꯃꯆꯦꯠ ꯑꯃꯈꯛ ꯌꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯃꯇꯝ ꯑꯗꯨꯗꯤ ꯏ ꯃꯌꯥꯝꯁꯦ ꯎꯕꯗꯒꯤ ꯕꯕꯥꯁꯤꯅ ꯏ ꯃꯌꯥꯝꯗꯣ ꯎꯕꯗꯒꯤ ꯃꯍꯥꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯈꯨꯠꯇꯒꯤ ꯏ ꯃꯌꯥꯝꯁꯤꯅꯦ ꯑꯗꯒꯤ ꯈꯨꯠꯁꯦ ꯈꯔ ꯌꯥꯜꯂꯒ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯐꯤꯁꯤꯅ ꯌꯦꯠꯁꯜꯂꯒ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯁꯦ ꯀꯞꯄꯦ ꯃꯇꯝ ꯑꯁꯤꯗ ꯑꯗ ꯃꯈꯣꯏ ꯆꯥꯛꯁꯨ ꯆꯥꯅꯈ꯭ꯔꯦ ꯃꯈꯣꯏꯁꯦ ꯑꯗꯨꯒ ꯌꯨꯝꯊꯣꯡꯄꯨ ꯑꯣꯏꯕꯅꯤꯅ ꯀꯅꯥꯁꯨ ꯑꯩꯈꯣꯏꯗ ꯈꯥꯝꯕꯤꯕ ꯑꯩ ꯐꯨꯕ ꯃꯇꯝꯗ ꯂꯥꯛꯇꯦ ꯑꯗꯨ ꯏꯃꯥꯁꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎꯈꯩꯁꯨ ꯑꯩꯒꯤ ꯃꯈꯥ ꯑꯣꯏꯕꯁꯤꯡ ꯏꯆꯦ ꯑꯇꯣꯞꯄꯁꯨ ꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤꯅ ꯈꯥꯝꯕꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯛꯅ ꯑꯩꯁꯦ ꯁꯤꯔꯒꯦ ꯏꯁꯣꯔ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩ ꯁꯤꯕ ꯉꯝꯒꯅꯤ ꯑꯩ ꯁꯤꯔꯒꯦ ꯑꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯁꯨꯁꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯀꯥꯒꯤ ꯇꯦꯕꯜ ꯑꯃꯗ ꯑꯩꯁꯦ ꯊꯧꯔꯤ ꯌꯥꯟꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯣ ꯀꯣꯡꯒꯣꯏ ꯁꯦꯝꯃꯒ ꯑꯩꯁꯦ ꯍꯦꯛ ꯉꯛꯁꯝꯁꯦ ꯍꯨꯛꯑꯒꯦ ꯍꯥꯏꯅ ꯍꯨꯛꯆꯟꯕ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯈꯛꯅ ꯑꯩꯒꯤ ꯊꯣꯡꯅꯥꯎꯁꯦ ꯃꯤꯡꯁꯦꯟ ꯄꯥꯜꯂꯤ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯃꯉꯥꯜ ꯑꯃ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯏ ꯗꯥꯡ ꯂꯥꯎꯅ ꯇꯧꯔꯒ ꯑꯩꯅ ꯏꯃꯥꯅ ꯂꯥꯎꯋꯦ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯑꯗꯨꯗꯒꯤ ꯏꯃꯥ ꯍꯣꯏ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯀꯅꯥꯒꯤꯅꯣ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯎꯈ꯭ꯔꯦꯅ ꯃꯣꯏꯁꯦ ꯆꯪꯉꯛꯑꯦ ꯑꯗꯨꯗꯒꯤ ꯃꯣꯏ ꯌꯥꯝꯅ ꯏꯃꯥꯁꯨ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯗꯤ ꯂꯩꯕ ꯑꯩꯅ ꯊꯧꯔꯤ ꯄꯥꯏꯔꯝꯃꯒ ꯂꯩꯔꯝꯕ ꯃꯑꯣꯡꯗ ꯎꯕꯗꯒꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯃꯥ ꯁꯤꯒꯦ ꯇꯧꯔꯤ ꯃꯥꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯧꯖꯤꯛ ꯂꯥꯎꯔꯤꯗꯣ ꯍꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯉꯥꯜ ꯑꯃ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯗꯨꯒꯤ ꯑꯩ ꯂꯥꯎꯕꯅꯤ ꯍꯥꯏ ꯃꯣꯏꯅ ꯀꯅꯥꯅ ꯍꯧꯖꯤꯛ ꯃꯈꯣꯟꯗꯣ ꯑꯩꯈꯣꯏꯗꯤ ꯇꯥꯗꯦꯅ ꯍꯥꯏꯅꯩ ꯃꯣꯏꯗꯤ ꯑꯗꯨꯃ ꯅꯪ ꯀꯨꯝꯊꯔꯛꯑꯣ ꯑꯩꯁꯦ ꯃꯣꯏꯅ ꯊꯧꯔꯤ ꯂꯧꯊꯣꯛꯏꯉꯩꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯒ ꯑꯩꯁꯦ ꯀꯞꯄꯒꯦꯅ ꯑꯩꯁꯦ ꯑꯩꯁꯨ ꯃꯈꯣꯏ ꯎꯗꯅꯕꯅ ꯑꯗꯨꯝ ꯐꯝꯃꯒ ꯂꯣꯠꯂꯒ ꯂꯩꯔꯦ ꯑꯩꯁꯦ ꯃꯈꯣꯏ
na ꯑꯩꯁꯦ ꯃꯥꯡꯈ꯭ꯔꯦ na ꯑꯗꯨꯝ ꯀꯩꯅꯣ ꯈꯟꯅꯔꯦ ꯑꯗꯨ ꯑꯩꯁꯦ ꯑꯗꯨꯝ ꯑꯍꯤꯡ ꯆꯨꯞꯄ ꯄ꯭ꯔꯦꯌꯔ ꯇꯧꯋꯦ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯅꯆꯥꯏꯕꯨ ꯇꯁꯦꯡꯅ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯑꯆꯧꯕ ꯏꯁꯣꯔ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯁꯤ ꯏꯄꯥ ꯅꯍꯥꯛꯅ ꯅꯪꯒꯤ ꯋꯥꯍꯩ ꯇꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯩꯉꯣꯟꯗ ꯉꯁꯤ ꯀꯟꯕꯤꯕ ꯐꯪꯉꯤꯁꯦ ꯑꯁꯤꯒꯨꯝꯅ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯇ ꯑꯃꯥꯡꯕ ꯊꯋꯥꯏꯁꯤꯡꯁꯦ ꯏꯁꯣꯔ ꯅꯪꯒꯤ ꯋꯥꯍꯩ ꯇꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯃꯥꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯀꯅꯤ ꯑꯩ ꯃꯣꯏꯗ ꯁꯛꯀꯤ ꯄꯤꯅꯤꯡꯉꯦ ꯑꯗꯨꯗꯨꯅ ꯑꯩ ꯅꯪꯒꯤ ꯋꯥꯍꯩ ꯇꯝꯕ ꯄꯥꯝꯃꯦ ꯑꯃꯨꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯋꯥ ꯉꯥꯡꯕꯤꯌꯣ ꯅꯍꯥꯛꯅ ꯈꯣꯡꯇꯦꯛꯄꯕꯨꯁꯨ ꯆꯠꯍꯟꯕ ꯉꯝꯃꯦ ꯑꯗꯨꯒ ꯃꯤꯇꯥꯡꯕꯕꯨꯁꯨ ꯎꯍꯟꯕ ꯉꯝꯃꯦ ꯑꯁꯤꯕꯨꯁꯨ ꯍꯤꯡꯀꯠꯄ ꯉꯝꯃꯦ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯒꯤ ꯕꯕꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤꯅ ꯏꯁꯣꯔ ꯑꯣꯏꯔꯒ ꯋꯥ ꯉꯥꯡꯕꯤꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯞꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤ ꯑꯗꯨꯕꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯕꯕꯥꯒꯤ ꯊꯃꯣꯏꯗ ꯋꯥ ꯉꯥꯡꯕꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯏꯁꯣꯔ ꯅꯪꯕꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯊꯥꯗꯣꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯕꯤꯕ ꯉꯝꯃꯒꯗꯤ ꯑꯩꯕꯨ ꯏꯁꯣꯔ ꯅꯪꯒꯤ ꯋꯥꯍꯩ ꯇꯝꯕ ꯍꯌꯦꯡ ꯆꯠꯍꯟꯕꯤꯔꯕꯒꯗꯤ ꯑꯩꯅ ꯅꯪꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯒꯗꯤ ꯅꯪꯕꯨ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯋꯦ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4-5 ꯇꯥꯈ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯝ ꯗꯥꯔꯤꯗꯨꯗ ꯐꯝꯃꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯅ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯇꯣꯛꯑꯝꯃꯦ ꯑꯗꯨꯗꯤ ꯕꯕꯥꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯁꯤꯗ ꯀꯣꯟꯅꯗꯪꯗ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯒ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯦ ꯑꯗꯨ ꯕꯕꯥꯅ ꯃꯣꯏ ꯍꯥꯏꯅꯕꯗꯣ ꯑꯩꯅ ꯇꯥꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯗꯨꯛ ꯌꯧꯈ꯭ꯔꯗꯤ ꯑꯃꯗꯣ ꯁꯤꯈ꯭ꯔꯕ ꯆꯪꯈ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏ ꯑꯗꯩ ꯕꯕꯥꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯗꯨꯛ ꯌꯧꯔꯕꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯊꯤꯡꯉꯨꯔꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯆꯠꯈ꯭ꯔꯁꯅꯨ ꯍꯥꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯁꯦ ꯍꯔꯥꯎꯃꯟꯕꯒꯤ ꯃꯄꯥꯟꯅ ꯃꯤꯠꯇꯒꯤ ꯄꯤ ꯑꯣꯔꯣ ꯇꯥꯏ ꯏꯁꯣꯔ ꯅꯪ ꯑꯆꯨꯝꯕꯅꯤ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯉꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯝꯕ ꯆꯠꯈꯤ ꯑꯗꯨꯒ ꯈꯨꯠ ꯈꯛꯇ ꯈꯨꯅꯥꯎꯕꯤꯁꯦ ꯆꯠꯄꯈꯛ ꯅꯠꯇꯅ ꯋꯥꯆꯦꯠꯅꯁꯨ ꯀꯟꯕꯒꯤ ꯑꯩꯒꯤ ꯋꯥꯆꯦꯠ ꯃꯁꯤꯡꯗ ꯈꯨꯠꯁꯤꯁꯨ ꯄꯣꯝꯕ ꯑꯣꯏ ꯊꯪꯕ ꯈꯨꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯝꯃꯒ ꯍꯥꯏꯗꯣꯛ ꯍꯩꯖꯤꯟꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯏꯁꯣꯔ ꯋꯥꯍꯩ ꯇꯝꯕ ꯆꯠꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯒꯤ ꯅꯨꯄꯥ ꯄꯥꯁꯇꯔꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯤꯡ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯃꯤꯡ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯈꯔ ꯂꯤꯡꯖꯦꯜ ꯈꯥꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯒꯤ ꯑꯄꯤꯛꯏꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯔꯃꯤꯂꯥ ꯇꯔꯥ ꯍꯦꯟꯕꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯔꯝꯃꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯔꯃꯤꯂꯥ ꯍꯥꯏꯅ ꯊꯣꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯏꯁꯣꯔ ꯂꯧꯁꯤꯟꯕ ꯃꯇꯨꯡꯗ ꯑꯩ ꯃꯤꯡꯁꯦ ꯁꯔꯥ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨ ꯑꯩꯒꯤ ꯃꯤꯡ ꯁꯔꯥ ꯀꯧꯋꯦ ꯑꯗꯨ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯍꯧꯖꯤꯛ ꯄꯥꯁꯇꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯁꯨ ꯌꯨꯝꯅ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯒ ꯑꯩ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯂꯩ ꯑꯗꯨꯒ ꯃꯇꯨꯡꯁꯤꯗ ꯑꯩ ꯃꯤꯅꯤꯁꯇ꯭ꯔꯤꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯑꯗꯨꯝ ꯄꯣꯠꯂꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯔꯦ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯀꯧꯋꯦ ꯍꯥꯏꯅ ꯌꯨꯝꯗ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗ ꯊꯕꯛ ꯀꯧꯋꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯃꯈꯛꯇꯪꯒꯤ ꯅꯝꯃꯦ ꯐꯤꯖꯤꯀꯦꯜ ꯄꯥꯁ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯒꯤꯗꯤ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯏꯁꯄꯣꯟꯁꯔ ꯑꯃ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯃ ꯊꯕꯛꯁꯤꯅ ꯑꯣꯏꯔꯛꯑꯒꯗꯤ ꯑꯦꯚꯥꯟꯖꯦꯂꯤꯁ ꯑꯃ ꯏꯁꯄꯣꯟꯁꯔ ꯇꯧꯒꯦ ꯍꯥꯏꯕ ꯊꯃꯣꯏꯗꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯗꯅꯤꯌꯟ ꯃꯍꯥꯛꯁꯦ ꯀꯟꯅ ꯅꯥꯔꯛꯈ꯭ꯔꯦ ꯍꯦꯛ ꯊꯕꯛ ꯅꯝꯕꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯅꯥꯔꯛꯈ꯭ꯔꯦ ꯑꯗꯨ ꯅꯥꯔꯛꯄ ꯃꯇꯨꯡ ꯑꯁꯤꯗ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯋꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯃꯥꯎꯟ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯅꯥꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯌꯔ ꯃꯥꯎꯟꯗꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯆꯠꯂꯤ ꯑꯗꯨꯒ ꯀ꯭ꯔꯣꯁ ꯃꯈꯣꯡꯗꯒꯤ ꯂꯩꯕꯥꯛꯀ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯦꯌꯔ ꯀꯟꯅ ꯇꯧꯋꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯂꯥꯁꯇ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯕ ꯑꯗꯒꯤ ꯃꯥꯏꯕꯤ ꯍꯥꯏꯇꯥꯔꯦ ꯑꯄꯣꯝꯕ ꯌꯦꯡꯕꯅꯤꯕꯨ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯦ ꯕꯤꯁꯦꯝꯄꯨꯔꯔꯣꯝꯗꯒꯤ ꯑꯄꯣꯝꯕ ꯌꯦꯡꯕꯒꯤ ꯍꯤꯗꯥꯛ ꯗꯣꯛꯇꯔ ꯌꯨꯝꯖꯥꯎ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯁꯨꯛꯐ ꯐꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯒꯤ ꯅꯥꯏ ꯆꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝ ꯑꯃ ꯄꯨꯄꯩ ꯌꯦꯡꯕ ꯉꯝꯃꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯗꯣꯛꯇꯔ ꯌꯨꯝꯖꯥꯎꯗ ꯆꯠꯄꯗꯁꯨ ꯃꯥꯅ ꯁꯤꯔꯤꯟꯅ ꯇꯧꯔ ꯆꯤꯡꯊꯣꯛꯇꯗꯤ ꯑꯄꯣꯝꯕ ꯅꯥꯏꯁꯦ ꯆꯤꯡꯊꯣꯛꯇꯗꯤ ꯌꯥꯔꯣꯏ ꯁꯤꯔꯤꯟꯅ ꯊꯤꯜꯂꯒ ꯏꯆꯥꯗꯨꯅ ꯆꯥꯛ ꯆꯥꯗꯕꯒꯤ ꯃꯌꯦꯡ ꯇꯥꯔꯒ ꯁꯤꯔꯤꯟꯅ ꯊꯤꯟꯕ ꯑꯄꯣꯝꯕꯗꯒꯤ ꯅꯥꯏ ꯆꯤꯡꯊꯣꯛꯄꯗ ꯎꯕꯗ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦ ꯃꯣꯏꯅꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨ ꯍꯥꯏ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯅꯤꯡꯉꯥꯏ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯔꯤꯝꯁꯇ
yengba ta matamashida doctor aduna naza se huji operation tawdadi yaroi serious oire na yumda pudagranu ma emit tawrage haina emit tawsanre ado aina di haibane maduda doctor da ekhoina ta maduda operation tawge haina ta sunati sumna khaptangi yengba ta da shasu yorope best su yorope doctor matawgramna shayawduna operation tawgani hai makoina nakoigi khangnaba mi singda paw hayo hai akoina koigi paisa thibigada mi su leide akoi kona la age hai ade itano pada so aina wahanga makhangi ita thoina operation tawningra natragana nang sei ishona phanda pambra hai mama aidi operation tawbaki hai angangsina matamaduda aigi thamoida mitagi pi khaudana tare aduga mafam adudagi kanna ngangnabadagi akoise tholakre numise Friday numitne yumda yorakare nungdangi pung 8 tare aduda matamaduda aina ishorje khorangba ama aingonda phaurakare ayonda karigumba sang ama yengbagi ijajina halakani natragana aigi kari pendaba laibano haibse aingonda wakhal ama aingonda phawalakre adudagi aise ngasidi ibani fasting lokhase haina ibani akoda ai ibani she fasting lokhalaga dumaina laye aduga mahakti nupa obanina mahaktum khre adubo isagi mayi china aise tumba ngamde nai angangi na heba chu uba matamsida ayukta ai hetara fasting nungdang waramdagi fasting toroko china nungdang pung 12 bagi prayer se sulen leti ai na tumna su ishor ai yamna ware na ai awabde muktadi na hana kanbiyo ai isa se pa nangna ipa phan ba machu singba hingba ipana haki khutta leibani ai yamna ware isagi nagadobo se ayonda na hanbiyo ai yamna ware kamaina tawgodobo no doctor mai ba khudi makbu sembi ba ishone aina thaje prabhu isagi hanagi punchi ase na taduna na hana tarabari process Friday numita shibi ba asida aigi isagi punchi ase prabhu hanagi anabachko loina na hakna shibi ba da pubiyo aduga anoba Sunday de hinkatwa dugumna ai anoba Chagi punchi ma pibiyo na haki chaki pithokege aina jati khudimaka samba shone haibase aina pithokege ni na haki thogol aina tawgani amukta dina sa ingonda khangan biyo na aina kapaga prayer tawba kanji aide wamandana mangoi hawai tumgraba male aise matam maduda aigi mangma makhatang mangki ka aina kokta arumba orthu maga aina ising arumba makha puraga lakpa matam masida ising sokna bagi da makor thu makok ta thangkala pura lak ikhang khongau dana ising ne kaine to ai launa ising anai ba ma da thong ama lalak ji da tagre ado ayon de amna ware aina ising sokpa la ga ising athan ba te ton ta singre kamai do gani aina kana laibage aigi ising ase ising sokpa la ga ising por aga kok ta lak ji da ising ase anai ba ji ta singre amukta kanbiyo hai nupi ama khangna ai tu tungi aigi mangda naha chida laiba nupa ase khangbra taw na ingonda tawre ede ai nahna achidi mahak anaba sing su phanba ngamba nupa adu natra na adumaina ai wonda uhal ai wonda wakhan ji da mangji da jukhalan ba hai tare ai na shidi anaba sing ai na tu masak ure ni shidi anaba sing phanba ngamba nupa adu natra hai mana mahakna ahobo sune aroiba sune mahakna nahakna thajragadi nahaki lukidoraba konna dukan digani hai mataw kuram na aigi kangadabo no aigi di mathakta taw sunati lukadabo khati khata ngaire hai nangna thajaba lairadi makhada lukraba su mahakna soidana lokhat piraga nawonda pibigani hai aina ai thajai amuk kanbiyo na haiba kanji da pakhang masafa wa ahum thurili tabida ising mathabak yauraga lairambasina mayai thangba nupa sina ayonda aigi khata lukthaba hograba khata maning round kha ngairaba kona do aingonda khunkat langaki adu ai thanung da konjali adu aina namit adu aingonda makeup tholakpa kanji da aise pura tumba su uramde waman bagi khura khuda kollaga mondu da prayer tawba oina orami numit adu Friday numine aise tung 12 adu maina aina makeup tholakpa kanda pung 12 khara henba dai 12 maya adu maina oirami adu aise apaksu isagi maina aina ngaure aigi adudagi isor ai khorangba ma lai khare ai isa phagani haiba aingonda wakal ma lai adudagi aina amuksu isor da prayer tawba howi isor ai yamna ware ai na huji ipana haibado ai bai thene loksan mangkhung de amuksu uhan biyon aina isor ni ba ma khare
ꯑꯩ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯟꯕꯤꯌꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯇꯣꯝꯊꯔꯦ ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕ ꯅꯨꯡ ꯑꯃꯈꯛꯇꯪ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯦ ꯅꯪꯒꯤꯗꯃꯛ ꯏꯆꯥꯅꯨꯄꯤ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕ ꯅꯨꯡꯅꯤꯅ ꯃꯁꯤ ꯂꯧꯁꯤꯜꯂꯣꯅ ꯍꯥꯏ ꯑꯩꯅ ꯏꯄꯥ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯅꯨꯡ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯄꯤꯕꯅꯣ ꯅꯍꯥꯛꯀꯤ ꯍꯤꯡꯅꯕ ꯂꯝꯕꯤꯅꯤ ꯃꯁꯦꯅ ꯍꯥꯏꯔꯒ ꯔꯪ ꯑꯉꯧꯕꯅ ꯌꯦꯛꯑꯒ ꯑꯄꯥꯛꯄ ꯅꯨꯡ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯐꯧ ꯆꯔꯣꯡ ꯈꯥꯎꯔꯒ ꯀꯣꯁꯦꯠ ꯌꯦꯠꯂꯤ ꯅꯨꯄꯤ ꯑꯃꯅ ꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯄꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄ꯭ꯔꯦꯌꯔ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯦ ꯑꯗꯨ ꯎꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯆꯥꯒꯤ ꯃꯆꯥꯛꯁꯤꯅ ꯐ꯭ꯔꯥꯏꯗꯦꯗꯒꯤ ꯐꯥꯁꯇꯤꯡ ꯇꯧꯔꯛꯄꯗꯨꯅ ꯁꯟꯗꯦꯐꯧ ꯇꯧꯔꯛꯈ꯭ꯔꯦ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤꯁꯦ ꯄꯨꯟꯅ ꯃꯥꯁ ꯄ꯭ꯔꯦꯌꯔ ꯇꯧꯅꯅꯕꯒꯤꯗꯃꯛ ꯏꯆꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯌꯥꯝ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯕꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯩ ꯑꯣꯏꯅ ꯎꯕ ꯇꯥ ꯍꯥꯏꯇꯥꯔꯦ ꯇꯥꯒꯨꯝꯕ ꯃꯆꯤꯟ ꯆꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯥꯒꯤ ꯑꯄꯣꯝꯕꯁꯤꯗ ꯊꯤꯡꯒꯥꯏꯔꯒ ꯃꯍꯤꯛꯀ ꯅꯥꯏꯒ ꯏꯒ ꯊꯣꯛꯈꯤꯕ ꯎꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯎꯏꯌꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯏꯆꯥꯒꯤ ꯑꯄꯣꯝꯕꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯀꯥꯟꯁꯤꯗ ꯄꯨꯡ ꯕꯥꯔꯣ ꯆꯞ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯏꯆꯥꯒꯤ ꯑꯅꯥꯕꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯐꯔꯛꯈ꯭ꯔꯦ ꯌꯥꯝꯅ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯕ ꯌꯥꯎꯃꯤꯟꯅꯔꯤꯕ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯕ ꯃꯤꯁꯤꯡꯅ ꯄꯥꯁꯇꯔ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯄꯨꯂꯤꯁ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯍꯤꯂꯤꯡꯒꯤꯗꯃꯛ ꯏꯁꯣꯔꯅ ꯀꯧꯕꯅꯤ ꯂꯝꯕꯤ ꯑꯇꯣꯞꯄꯗ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯃꯆꯥꯁꯤꯗ ꯑꯅꯥꯕ ꯄꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦ ꯍꯤꯂꯤꯡ ꯇꯧꯋꯦ ꯑꯩꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯑꯦꯚꯥꯟꯖꯦꯂꯤꯁꯁꯨ ꯑꯣꯏꯅ ꯂꯩ ꯑꯗꯨꯒ ꯍꯤꯂꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯁꯨ ꯇꯧꯋꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯛꯄ ꯏꯃꯥ ꯏꯆꯥ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯗ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯐꯤꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯩ ꯂꯣꯟ ꯊꯣꯛꯇꯦ ꯃꯩ ꯑꯣꯏꯅ ꯏꯁꯥ ꯁꯥꯔꯒ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯏꯁꯣꯔꯅ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯕꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯅ ꯑꯅꯥꯕ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥ ꯏꯆꯥ ꯉꯁꯤꯗꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯒ ꯑꯉꯛꯄ ꯑꯆꯧ ꯑꯆꯧꯕ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯉꯝꯗꯕ ꯑꯅꯥꯕꯁꯤꯡ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗ ꯏꯁꯣꯔꯅ ꯁꯣꯛꯄꯤꯔꯒ ꯃꯌꯥꯝ ꯑꯃ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯁꯤꯈꯛ ꯅꯠꯇꯅ ꯑꯩ ꯆꯥꯕ ꯃꯇꯝ ꯑꯃꯗ ꯅꯣꯡꯃꯁꯨ ꯍꯥꯏꯗꯣꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯁꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯗ ꯌꯥꯎꯕꯤꯌꯣ ꯑꯩ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤ ꯑꯗꯨꯒ ꯑꯩ ꯍꯤꯂꯤꯡ ꯇꯧꯕ ꯈꯛ ꯅꯠꯇꯅ ꯑꯗꯨꯝ ꯃꯤꯅꯤꯁꯇ꯭ꯔꯤꯁꯨ ꯀꯟꯅ ꯑꯩ ꯇꯧꯖꯔꯒ ꯍꯧꯖꯤꯛ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡꯅ ꯑꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯑꯩꯅ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯗꯦ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯑꯅꯤꯃꯛ ꯍꯤꯂꯤꯡ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯅꯥꯕꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯒ ꯂꯩ ꯑꯗꯨꯅ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯕ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯑꯉꯛꯄꯁꯤꯡ ꯑꯁꯦ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯁꯤꯡꯅꯗꯤ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯆꯥꯡ ꯀꯌꯥ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯤꯐꯥꯎ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯍꯥꯏꯕꯁꯦ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯗꯕꯤꯗ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯗ꯭ꯔꯒꯗꯤ ꯃꯗꯨ ꯏꯁꯣꯔꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯗꯦ ꯑꯗꯨꯅꯦ ꯌꯥꯝꯅ ꯑꯗꯨꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯁꯨ ꯑꯩꯁꯦ ꯀꯩꯅꯣꯗ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕ ꯏꯆꯥꯁꯤꯁꯨ ꯅꯣꯔꯃꯦꯜꯗ ꯏꯁꯣꯔꯅ ꯑꯗꯨꯃꯥꯏꯅ ꯐꯪꯍꯟꯕꯤ ꯑꯩꯗꯤ ꯑꯉꯛꯄ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯒ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯅ ꯇꯦꯜꯂꯞꯅ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯝꯖꯔꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯇꯥꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯑꯅꯧꯕ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯃꯦꯟ 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 ꯌꯥꯝ ꯑꯊꯣꯏꯕꯅꯤ ꯌꯥꯝ ꯇꯦꯁꯇꯤꯃꯣꯅꯤꯅꯤꯀꯣ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯇꯦꯁꯇꯤꯃꯣꯅꯤꯁꯤ ꯌꯥꯝ ꯑꯊꯣꯏꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯦꯗꯥꯝꯕꯨ ꯁꯤꯖꯤꯟꯅꯕꯤꯈꯤꯕꯗꯣ ꯍꯥꯟꯅꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒꯀꯣ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯃꯦꯗꯥꯝꯒꯤ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯇꯥꯔꯒꯁꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅ ꯃꯦꯗꯥꯝꯗ ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯈꯤꯕ ꯀꯣ ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤꯕꯒꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯅꯥꯕ ꯀꯣ
ꯑꯩꯈꯣꯏꯒꯤ ꯇꯧꯅꯕꯒꯤ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯒꯁꯨ ꯃꯦꯗꯥꯝꯅ ꯏꯁꯣꯔꯗ ꯊꯥꯖꯕꯗꯣ ꯑꯩ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯗꯤ ꯐꯅꯤ ꯍꯥꯏꯕꯒꯤ ꯑꯃꯁꯨꯡ ꯃꯦꯗꯥꯝꯅ ꯆꯞ ꯆꯔꯥ ꯍꯦꯜꯂꯒ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯦꯗꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟꯗꯣ ꯃꯦꯗꯥꯝꯗ ꯆꯦꯜꯂꯤ ꯑꯃꯁꯨꯡ ꯏꯁꯣꯔꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕꯀꯣ ꯑꯗꯨꯅꯅꯤ ꯉꯁꯤ ꯃꯦꯗꯥꯝ ꯑꯃꯁꯨꯡ ꯏꯆꯥꯅꯨꯄꯥꯅ ꯍꯤꯂꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯋꯦꯅ ꯇꯥꯖꯕꯗ ꯌꯥꯝ ꯊꯥꯒꯠꯆꯩ ꯍꯤꯂꯤꯡ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯅꯥꯕ ꯐꯍꯟꯕ ꯍꯥꯏꯕꯁꯦ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯨꯅꯤꯀꯣ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯃꯦꯗꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯅꯤ ꯑꯗꯨꯒ ꯃꯦꯗꯥꯝꯅꯁꯨ ꯊꯥꯖꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯃꯁꯨꯡ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯕꯤꯌꯨꯀꯣ ꯃꯦꯗꯥꯝ ꯇꯦꯁꯇꯤꯃꯣꯅꯤꯅꯤ ꯑꯗꯨꯒ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯄꯥꯊꯣꯛꯆꯔꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤꯀꯣ ꯃꯦꯗꯥꯝ ꯍꯣꯏ ꯑꯍꯥꯟꯕ ꯖꯣꯍꯥꯟꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯑꯍꯥꯟꯕ ꯖꯣꯍꯥꯟꯒꯤ ꯄꯟꯗꯨ 5ꯒꯤ ꯄꯗ 11 ꯑꯁꯦ ꯁꯥꯈꯤ ꯑꯗꯨ ꯑꯁꯤꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯍꯤꯡꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥꯗ ꯂꯩ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯐꯪꯂꯕ ꯃꯍꯥꯛ ꯑꯗꯨꯅ ꯍꯤꯡꯕ ꯑꯗꯨ ꯐꯪꯂꯦ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯪꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯍꯤꯡꯕ ꯑꯗꯨ ꯐꯪꯗꯦ ꯇꯥꯈ꯭ꯔꯕ ꯄꯥꯊꯣꯛꯈ꯭ꯔꯕ ꯏꯄꯥꯒꯤ ꯋꯥꯍꯩꯅꯁꯨ ꯇꯥꯖꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯪ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦ ꯃꯦꯗꯥꯝ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯃꯔꯣꯜ ꯆꯤꯡꯕꯤꯕ ꯏꯄꯥꯒꯤ ꯊꯧꯖꯥꯜꯅ ꯃꯁꯤ ꯐꯥꯎꯕꯗ ꯇꯥꯏꯕꯪꯄꯥꯟꯕꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯤꯕꯅꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯗꯒꯤ ꯃꯦꯗꯥꯝ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯃꯒꯤꯁꯨ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯃꯦꯗꯥꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯏꯄꯥꯕꯨ ꯐꯪꯖꯔꯛꯈꯤꯒꯦ ꯀꯌꯥꯝ ꯑꯋꯥꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯏꯄꯥꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯄꯤꯊꯣꯛꯂꯤꯕ ꯏꯄꯥꯅ ꯇꯔꯥꯝꯅ ꯂꯧꯁꯤꯟꯕꯤ ꯏꯄꯥꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒꯤ ꯃꯥꯒꯤ ꯍꯤꯂꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯗꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯑꯃꯁꯨꯡ ꯑꯅꯥꯕ ꯑꯌꯦꯛ ꯈꯨꯗꯤꯡꯃꯛꯅ ꯗꯥꯛꯇꯔꯅ ꯈꯨꯠ ꯊꯥꯔꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛꯅ ꯃꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯏꯄꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯃꯤꯠ 4 ꯁꯨꯅ ꯐꯨꯝꯃꯕ ꯃꯤ ꯐꯥꯎꯕꯗ ꯍꯤꯡꯒꯠꯍꯟꯕ ꯏꯄꯥꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯐꯍꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛꯇ ꯏꯄꯥꯅ ꯊꯕꯛ ꯁꯨꯕꯤꯌꯨ ꯏꯄꯥ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯗꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯌꯥꯕ ꯊꯋꯥꯏ ꯍꯤꯡꯖꯕ ꯌꯥꯕ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯌꯥꯕ ꯏꯄꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯊꯧꯒꯜ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯗ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯑꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯊꯝꯖꯔꯒꯦ ꯑꯗꯣ ꯃꯊꯪꯗꯀꯣ ꯃꯊꯪꯗꯁꯨ ꯃꯦꯗꯥꯝꯒꯤ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯔꯒꯦ ꯃꯦꯗꯥꯝꯅꯁꯨ ꯁꯦꯞ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯔꯤ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯡꯃ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ